ngasi date 3 gi maruiba pau taminasi ma'am yamnadi sangoi khara mate amatang pau si pijrake Iran gi IRGC gi maikei dagi phongdorakpa Iran gi yengnaba kayana mafam anida strike tawrakhibagi matung Iran na ship amada aduga US ki khwaidagi chawba headquarter manga suba ko amadi Middle East ta leiriba US ki base kaya amada Iran na akan be attack tawkhre haire aduga Beirut ta hojik tawriba yamna sathiba attack yam sathiba Israel gi strike phibam sina maram oiraga Iran na ceasefire gi wari se tothoklaga lansi Israel na tawriba mawong sida lansi yausilakpagi phibam da leire maramdi kaino hai matamda Lebanon da tawriba Israel na tawriba mawong se Iran na yengma ngamaktre sengna hairabada yamna chakpa haidi makoina lamse lausinnabagi damakta yamna manung hanjanna yam sathi be attack torakpa yamna sathiraba bomb kya langtharakpa sina maram oiraga Iran na adugi matik chaklakpani aduna maram oiragani Israel gi northern Israel da leiriba miyoi singse mafam do thadoktuna chatkro haibagi warning pikribsi ado US na lanse Lebanon da tawriba nongmai kapase lepo haibase moi kapa lepe haina su hai adubo lepadi leite hojiksu strike se moi adugi matik adum tawre strike se lepa leitana tawre Israel kanamatana haiba tade magi thope adum thopa tawri aduga Washington da hojik Lebanon ga Israel gi mi singsiga maruiba mi singsiga moi wari sanagani hariba pose sisu karimta kanaba phangoi haibagi aigi wakhanda thajaba lai maramdi Israel na hojik pamise ma lam khopchinba mai lam khopchil hobase aduki matik pambani na madui kanaba kaisu leiroidra haina dikhali ado Iran se sina maram oraga lan sida amuk hallaga yausilakpagi pm da leire aduna hojik se lan si amna kangani kala adra haibagi jingnaba lai ma'am yengase kamdorokpano haibadu